Mashi akoigi Prithvi amadi miyoiba koibu yengsinabagidamuk leiriba tamo alien singi alien spaceship Oirabajatla. Numito October 19, 2017 America ke Hawaii da leiba Helika Observatory dagi Pan Star Telescope ki matengna Robert Wagner ihan hanbo oina discover tauki. Oumuamua hairiba interstellar object asi miyoiba koina ihan hanna discover taukiba interstellar object amasu oiri. Oumuamua haibasi Hawaiian maroni English tana Scott aduga akogi kanglai pakina paujel haibani. Robert Wagner ahamba discover taukiba matamda Oumuamua gi arapasi akogi art kilometer 33 million gi arapo oiri. Oumuamua hauji sule plaitan namiki maikaita changsilli paisilli. Oumuamua gi asangba apakpa amadi athabasi chaurangna feet 135 dagi 900 faugi manungdu oigini hairi. Masigi yamnasu chaudaba football field amagum chauba interstellar object asi alien singi alien spaceship amara. Hek yengbada sigagi maung matong manba interstellar object asi comet amadi asteroid sunatri. Karigumba Oumuamua na asteroid natal comet oiramnagadi mahangna paiduna chaliba sigi maningda gas natraga dust particles sing chaithokbagi saktam sing urangadawani. Adugo Oumuamua di prasadingni. Oumuamua gi top sajati magi gravitation asini yamna yangba maki khongjenna amama marakta put phaujanki. Oumuamua gi speed asi 87.3 km per second oi. Kikulopi amagi mataukum akoigi art amadi miyoiba akoibu yengsinaba leiba aronba alien spaceship ama oigadoribra haibasini. Astronomers singna khwaidagi ngagliba Oumuamua gi speed amadi gravitation asi kanagumba amana senabugum tawba sini. Masidani fields yan pawba makukutuna kakangliba. Karigumba mahanga dwarf star gi akaiba saruk uramlabasu mahaki khongjel amadi namit natraga atopa planet singi singsinbagi saktina singsinlangadabani. Adubu Oumuamua di mahaki sapam thokpa lambida mong adana akiba amata yaudana matom tarak chatli. Asidani Oumuamua asi alien singna miyoiba koida koyai khangana gitamak paujin bibu lakwa alien spaceship amara haibasini. Scientists singna magi oiba theory kaya amara putunari. Theory mayam sige maraktagi thajaba yaba theory kara khangminasi. Ahanba theory Oumuamua si akoigi solar system gi star nataba atopa outer solar system gi star oiramgani haibasini. Mathangi theory dana Oumuamua si interstellar comet oiramgani haibasini. Adu comet oiragadi mahang paibagi matungda mamayko haibadi gas natraga upunsing inabagi saktamsing uramgadabani. Masigi pakumda scientists singna asumna hairi adudi Oumuamua si hydrogen molecule singna energetic processing tawduna ice to singbo ice onsil handuna mahaki masa manungda marang kaina yawunani haina dokli. Oumuamua gi horokpam si planet simendagi oiramba yai haina astronomers singna pongdoknari. Matakta panjakriba theory sing se 100% proof laibadi natri. Interstellar object asigi maramda hekta miyoiba khoina hatu khangnaba honaba haibasi araiba amadi natte. Oumuamua di hauji sule palaitana numit ki maikaida paisalli.
ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯑꯣꯃꯨꯑꯃꯨꯋꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯟꯗꯨꯅ ꯃꯍꯥꯛꯄꯨ ꯗꯤꯁꯀꯣꯚꯔ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇ꯭ꯔꯤ꯫ 2021 ꯔꯤꯁꯔꯆꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊꯇꯒꯤ ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯑꯃ ꯂꯣꯟꯆ ꯇꯧꯈꯤ꯫ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯄ꯭ꯔꯣꯖꯦꯛ ꯂꯩꯔꯥ꯫ ꯄ꯭ꯔꯣꯖꯦꯛ ꯂꯩꯔꯥ ꯐꯥꯎꯕꯅ ꯑꯣꯃꯨꯑꯃꯨꯋꯥꯒꯤ ꯃꯔꯝꯗ ꯌꯥꯝ ꯅꯛꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 16ꯀꯤ ꯃꯇꯝꯗꯤ ꯆꯪꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯍꯤꯗꯥꯟꯅꯔꯤꯉꯩ ꯃꯇꯝ, ꯂꯩꯕꯥꯛ ꯑꯃꯅ ꯑꯃ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛ, ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯦꯂꯤꯌꯟꯁꯤꯡ ꯂꯥꯛꯇꯨꯅ ꯅꯅꯥꯎ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯅꯌꯥꯝꯕ ꯑꯩ ꯂꯥꯛꯂꯤꯉꯩ ꯅꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯅꯒꯗꯕ ꯔꯨꯜ ꯑꯃ ꯁꯦꯝꯕꯤꯔꯝꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯒ ꯑꯃꯒ ꯈꯟꯅꯕꯗ ꯃꯀꯨꯠ ꯃꯆꯥ ꯍꯦꯛꯇ ꯊꯤꯡꯖꯤꯟꯗꯨꯅ ꯍꯩꯄꯥ ꯁꯥꯔꯤꯕ ꯑꯩꯈꯣꯏꯗꯤ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯟ ꯀꯥꯖꯔꯤꯕ ꯑꯃꯦꯔꯤꯀꯥ, ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯂꯝꯗ ꯇꯣꯛꯀ ꯇꯥꯛꯀꯒꯤ ꯂꯝꯕꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯆꯩꯅꯥ, ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯍꯧꯔꯛꯎ ꯅꯈꯣꯏ ꯈꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒꯨꯝ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯇꯝ ꯀꯥꯎꯇ ꯍꯥꯞꯆꯤꯟꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯀꯣꯏꯆꯠ ꯆꯠꯆꯔꯤꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯀꯤꯝ ꯖꯣꯡ ꯎꯟ꯫ ꯑꯝꯇ ꯆꯠꯂꯤ ꯍꯩꯌꯦ ꯈꯣꯡ ꯈꯨꯠ ꯇꯔꯛ ꯌꯦꯡꯖꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫